Manipuri Wari Pambi channel na tabiriba pumnamakpu amuhana taram na uksari. Ngasimuk myamgi ngayak kh.jenali anouba horror story amakak puduna lakchri. Horror story sige maming Ching Lambi Aduda. Horror story sige writer na kh.jenali. Haujik tami narasi myamgi ngayak kh.jenali puduna lakchri ba horror story Ching Lambi Aduda. Narenga loyum bagedi makoy anise makoy gihek thangnana laiba khulsingda Christmas leptana yaurapase sahi ahum mari sujilakle. Sahi ahum mari leptana thangnaba khulsingda Christmas yaurappaduda khulgi ayamba misingna makoy anibudi fazana masak khangi. Christmas khara watlingaida lambi lamkhangda thengnabadasu nakhoi nibu kumsi sahi ki Christmas lakloidro lauko haina hairambasu yawi. Aduga Christmas satpada hangnarakpasinggi laisasinga Facebook da friend oinabasu mayam ama yawi. Makoigi mobile singda kumsigi Christmas lao dada Christmas celebrate tauminase dada soidana lauko haibana singba message kaya ama makoinida mangjaunana fangi chatnana basu sem sari. Handakti makoigi mamanaba tomba dusu pubige haina makoi anina khalle. Gari ani thorang taure tombagi dayo amasung narengi pulsar amanbado puduna makoi Christmas satnagani haina thorang taukre. Tombadadi kumsi sahigi Christmas asina Chingda ahanba Christmas yauba satpa oigadawribani. Mangondadi anouba excitement nama fanggadawribani. Journey asigidamak mahaksu nungainnaba asa kaya tawri. Narena bye Christmas nungaiba haibase selgi makha yamna poli senda laire haibaduni bye Christmas nungaiba haibase. Tombana adudi Christmas yamna nungainnabagidmak aigi ATM card se hekta poraklagi ne ko mayam wa no i yai Chingi laisa singda ATM card to putlaga kharasu gap tawi aidana yaro kaisu kaide loyumna gari thaudi full load tawdaba yaroi he koine chatkadawri bisi khul mari manga si serial by serial da chatkadawri baneba up down gi full load tawdaba yaroi ko thau hoine tanki full da kapsil laga loire kaino. Tombana nakoidi hanadagi su Christmas se sahi ahum mari thangnana yauraklabanina Chingi laisa mayam ama hanana khangnare do handakti aigi su masak fajabi amatang khallaga khangna haluko khangnan bigeba satpatu dane kaunoba ko satpa hek tori ba makai masak fajaba yam laikre ko aduda kaunoba tomba. Asumna makoi mamanaba ahum se Christmas yauba satnanabagidmak thorang kumloi loisille. Ngasi 26 December ni naren loyum tomba makoi mamanaba ahum haunaduna thankful hanjillaga ayuk ke pung mapal taba matamda yaimagi hotel dagi sak amom sathokle. Aduga hairok litandagi khulsaibung tana makoigi gari masa ani aduga loinana kaphalai. Lambida nungai raba wari kaya sa dun lakpana yaukiba khanghaude khulsaibung khulgi ground aduda makal makha kayagi masana sing pangthoklamli. Naren amasung loyumbaga hana khangnakiba marumapang singna makoibu harau taram no oi. Aduga makoibu sakhangbiba khulgi miyoi kaya nasu Happy Christmas haiduna makoibu greet tawi. Asapot kaya malaiduna mafam adu lairamba angang sing kharada asapot singado yenthokpiramni. Aduga Happy Christmas haiduna greet tawnai. Mausingi football sanarammi madusu ngaihak yenglaga goal chanba ngambi
ꯏꯆꯦ ꯏꯆꯜꯁꯤꯡ ꯑꯗꯨꯗ ꯃꯌꯥꯝꯅ ꯁꯦꯜ ꯊꯥꯔꯤꯕꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯁꯦꯜ ꯈꯔ ꯗꯣꯅꯦꯠ ꯇꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯒ꯭ꯔꯥꯎꯟ ꯑꯗꯨꯗ ꯐꯨꯠꯕꯣꯜꯒꯤ ꯀꯨꯝꯃꯩ ꯑꯗꯣ ꯁꯥꯟꯅꯍꯧꯏ꯫ ꯑꯦꯅꯥꯎꯟꯁꯔꯅ ꯌꯥꯝꯅ ꯐꯖꯅ ꯑꯦꯅꯥꯎꯟꯁ ꯇꯧꯏ꯫ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯠꯇꯁꯨ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯍꯥꯟꯅ ꯁꯛꯈꯪꯅꯕ ꯂꯩꯁꯥꯁꯤꯡ ꯈꯔꯗ ꯃꯈꯣꯏ ꯉꯁꯤꯗꯤ ꯃꯆꯤ ꯌꯧꯔꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯃꯆꯤꯔꯣꯝꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯃꯆꯤ ꯚꯤꯂꯦꯖ ꯇꯝꯅ ꯈꯨꯜꯁꯥꯏꯕꯨꯡꯗꯒꯤ ꯑꯃꯨꯛ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯆꯤꯡꯒꯤ ꯐꯖꯔꯕ ꯁꯤꯅꯔꯤ ꯀꯌꯥ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯇꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯛꯄꯗ ꯂꯝꯂꯣꯡ ꯌꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯦꯞꯄꯒ ꯈꯨꯜꯗꯗꯤ ꯆꯪꯗꯅ ꯈꯨꯜꯂꯣꯝꯗꯒꯤ ꯈꯣꯡꯂꯛꯂꯤꯕ ꯃꯥꯏꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯔꯒ ꯂꯣꯜ ꯈꯪꯗ꯭ꯔꯕꯁꯨ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯅꯨꯡꯉꯥꯏꯔꯕ ꯅꯨꯡꯁꯤꯔꯕ ꯏꯁꯩ ꯀꯌꯥ ꯃꯔꯤꯡꯂꯣꯟꯗ ꯈꯨꯜꯗꯒꯤ ꯈꯣꯡꯂꯛꯄ ꯃꯥꯏꯛ ꯃꯈꯣꯜꯁꯤꯡ ꯑꯗꯨꯅ ꯈꯣꯟꯊꯥꯡ ꯌꯩꯅ ꯇꯥꯔꯤꯕꯗꯣ ꯃꯈꯣꯏ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯏ꯫ ꯇꯣꯝꯕꯅ ꯚꯥꯏ ꯑꯁꯣꯝꯗ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯁꯤꯅ ꯀꯔꯤꯅꯣ ꯍꯪꯂꯛꯏ꯫ ꯅꯔꯦꯟꯅ ꯚꯥꯏ ꯃꯁꯤꯗ ꯂꯩꯔꯤꯕꯁꯦ ꯂꯝꯂꯣꯡꯅꯤ꯫ ꯂꯝꯂꯣꯡꯗꯒꯤ ꯈꯔ ꯑꯃꯨꯛ ꯍꯥꯏꯊꯈ꯭ꯔꯒ ꯈꯨꯟꯕꯤ ꯂꯩꯔꯤ꯫ ꯈꯨꯟꯕꯤꯗꯒꯤ ꯑꯃꯨꯛ ꯈꯔ ꯍꯥꯏꯊꯈ꯭ꯔꯒ ꯑꯃꯨꯛ ꯑꯉꯝꯕ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯈ꯭ꯔꯤꯕꯁꯦ ꯈꯨꯟꯕꯤ ꯂꯥꯡꯒꯣꯜ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯐꯝ ꯑꯁꯤꯗꯅꯤ ꯇꯥꯋꯔ ꯂꯩꯔꯤꯕꯗꯣ꯫ ꯑꯩꯈꯣꯏꯗꯤ ꯆꯠꯂꯨꯔꯦ, ꯅꯪꯗꯤ ꯑꯃꯨꯛꯇꯪ ꯆꯠꯂꯝꯃꯔꯣꯏ꯫ ꯅꯣꯡꯃ ꯇꯥꯟ ꯆꯥꯕ ꯀꯥꯟꯗ ꯆꯠꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠꯁꯦ ꯃꯆꯤ ꯗꯥꯏꯔꯦꯛ ꯀꯥꯞꯀꯗꯕꯅꯤ꯫ ꯂꯥꯎ ꯊꯦꯡꯈ꯭ꯔꯅꯤ, ꯆꯠꯂꯁꯦ, ꯍꯣꯔꯦꯟ ꯍꯜꯂꯛꯄꯗ ꯑꯃꯨꯛ ꯐꯔꯛ ꯇꯥꯅꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯃꯨꯛ ꯃꯆꯤꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯅ ꯊꯧꯔꯛꯄꯗ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯃꯆꯤ ꯚꯤꯂꯦꯖ ꯌꯧꯒꯗꯕ ꯌꯥꯝꯂꯛꯇ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ PIC ꯑꯃ ꯑꯍꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯎꯕꯗ ꯇꯣꯝꯕꯅ ꯀꯔꯤꯅꯣ ꯚꯥꯏ ꯑꯁꯤꯗ ꯑꯍꯥꯡꯕꯁꯤꯗ ꯂꯥꯏꯌꯦꯡꯁꯪ ꯑꯃ ꯂꯩꯔꯤꯕꯁꯤꯕꯣ? ꯃꯐꯝ ꯑꯁꯤꯗꯗꯤ ꯈꯨꯜꯁꯨ ꯑꯃꯠꯇ ꯇꯥꯗꯦ꯫ ꯀꯔꯤꯒꯤ ꯂꯥꯏꯌꯦꯡꯁꯪꯅꯣ? ꯀꯅꯥ ꯌꯦꯡꯅꯅꯕꯅꯣ? ꯁꯥꯁꯤꯡ ꯌꯦꯡꯅꯅꯕ ꯊꯝꯂꯤꯕ ꯂꯥꯏꯌꯦꯡꯁꯪꯂ ꯁꯤꯕꯣ? ꯅꯔꯦꯟꯅ ꯅꯠꯇꯦꯗ ꯚꯥꯏ, ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯈꯨꯜ ꯃꯌꯥꯝ ꯑꯁꯤꯒꯤ ꯈꯔ ꯅꯛꯄ ꯁꯦꯟꯇꯔ ꯆꯥꯕ ꯌꯦꯡꯂꯒ ꯃꯐꯝ ꯑꯁꯤꯗ ꯊꯝꯕꯒꯤ ꯋꯥꯅꯤꯗ꯫ ꯑꯣ ꯑꯩꯗꯤ ꯚꯥꯞ ꯑꯃ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯚꯥꯏ ꯉꯁꯥꯏꯒꯤ ꯈꯨꯜꯁꯥꯏꯕꯨꯡ ꯚꯤꯂꯦꯖꯀꯤ ꯅꯨꯄꯤ ꯑꯃ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ, ꯑꯁ ꯃꯁꯛꯇꯤ ꯌꯥꯏꯍꯦ, ꯃꯗꯣ ꯈꯔ ꯌꯥꯏꯍꯦ ꯚꯥꯏ꯫ ꯇꯨꯃꯤꯟ ꯂꯩꯌꯨ ꯚꯥꯏ, ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯃꯆꯤ ꯌꯧꯔꯒ ꯆꯤꯡꯗ ꯑꯁꯤꯒꯨꯝꯕ ꯈꯨꯜꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯅꯪ ꯁꯣꯏꯗꯅ ꯈꯟꯒꯅꯤ꯫ ꯄꯨꯔꯥ ꯁꯤꯂꯣꯡꯅꯦꯕ ꯚꯥꯏ꯫ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯃꯁꯛ ꯐꯖꯔꯤꯕ, ꯐꯤꯔꯩ ꯆꯥꯛꯂꯩꯅ ꯃꯔꯣꯜ ꯑꯃ ꯅꯥꯜꯂꯤꯕ, ꯅꯪ ꯍꯣꯔꯦꯟ ꯌꯦꯡꯈꯤꯕꯗꯅꯦ ꯌꯥ ꯑꯗꯨꯝ ꯀꯥꯔ ꯂꯩꯔꯗꯧꯅꯤ꯫ ꯑꯗꯣ ꯚꯥꯏ ꯅꯪꯒꯤꯅꯦ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯎꯔꯒ ꯇꯤꯟ ꯀꯨꯠ ꯌꯣꯠꯄꯤꯗꯣ ꯇꯧꯅꯨꯀꯣ, ꯃꯗꯨ ꯌꯥꯝ ꯐꯖꯗꯦꯀꯣ, ꯃꯤꯅ ꯌꯥꯝ ꯂꯥꯟꯅ ꯂꯧꯈꯤꯅꯦꯕꯀꯣ꯫ ꯚꯥꯏ ꯅꯪꯁꯨ ꯍꯥꯄꯨ ꯇꯥꯏꯍꯦ ꯑꯗꯨꯗꯤ, ꯑꯩꯕꯨ ꯌꯥꯝꯅ ꯆꯣꯞꯄꯩ ꯇꯥꯏꯞꯇ꯫ ꯑꯁꯨꯝꯅ ꯅꯔꯦꯟ, ꯂꯣꯌꯨꯝ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯗꯨꯅ ꯂꯥꯛꯄꯗ ꯃꯆꯤ ꯚꯤꯂꯦꯖ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯨꯜꯒꯤ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡꯅ ꯇꯞꯂꯤ ꯊꯧꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯈꯨꯜ ꯑꯗꯨꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯐꯖꯔꯕ ꯃꯩꯒꯤ ꯗꯦꯀꯣꯔꯦꯁꯟꯁꯤꯡ, ꯌꯥꯜꯂꯤꯕ ꯁ꯭ꯇꯥꯔꯁꯤꯡ, ꯈ꯭ꯔꯤꯁꯃꯥꯁ ꯇ꯭ꯔꯤꯁꯤꯡ ꯃꯌꯥꯝ ꯑꯗꯣ ꯌꯦꯡꯂꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯇꯞꯂꯤ ꯊꯧꯔꯤ꯫ ꯆꯤꯡꯒꯤ ꯂꯝꯗ ꯑꯁꯨꯛ ꯐꯖꯕ ꯃꯐꯝ ꯑꯃ ꯇꯣꯝꯕ ꯀꯩꯗꯧꯉꯩꯗꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛꯇꯤ ꯅꯔꯦꯟꯅ ꯍꯥꯏꯕꯒꯨꯝꯂꯗꯅ ꯃꯌꯥꯗꯣ ꯀꯥꯔꯒ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯕ ꯍꯣꯠꯅꯔꯤ꯫ ꯂꯝꯕꯤꯗ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡꯅ ꯒ꯭ꯔꯨꯞ ꯆꯠꯃꯤꯟꯅꯔꯤ꯫ ꯈꯔ ꯑꯃꯅ ꯗꯨꯀꯥꯟꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕꯁꯨ ꯎꯏ꯫ ꯇꯣꯝꯕꯅ ꯑꯁ ꯚꯥꯏ, ꯃꯁꯤ ꯈꯨꯜ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯈꯨꯜ ꯑꯃ ꯏꯅꯛ ꯅꯛꯅ ꯂꯩꯔꯝꯕꯁꯤꯗꯤ ꯑꯉꯛꯄ ꯐꯥꯎꯏꯍꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯅꯤ ꯑꯗꯣ ꯑꯅꯛꯄ ꯌꯨꯝ ꯑꯃꯗ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯖꯤꯜꯂꯝꯂꯒ ꯃꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯕ ꯂꯥꯛꯂꯤꯕꯅꯤ, ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤ ꯑꯁꯦ ꯊꯝꯖꯒꯦ ꯍꯥꯏꯗꯨꯅ
yumbu aduda sinaramlaga makoi khulgi Christmas yengba thokminarai laisabisingna makoibu ubada ibung khoidi tamdagi lakpa male Happy Christmas haiduna khutchoknei makoi ahum koina satuna khulgi Baptist Church amasung Catholic Church ani adusu yengle Catholic Church manakta lairiba boarding school adusu yengminare halaklaga khulgi ground da mayam sanariba adusu ngayak yengthokle adudagi dukandagi asapot phaniyamna lairaga angangsing aduda yenbire ngasai lakpadadi mibu kayabu uramde ngayak lairagadi masak matau fajarabi laisa kaya fajaraba natki fizol sing setuna kerol isai saknarabgidamak thoknarakpa kaya makoina urami adudagi groundlomdagi masak fajarabi laisa mayam ama karakpado makoi urami laisabi sing aduna makoi ahumbu ubadagi makoi tampaktagi lakpa maitai singni haibado khangbadagi ibung asapo lairamo Jisugi mingda khara offer tauramo haina mayam group changnaraklami tombado ngasaidi bor subagum masadu ihai haininglamdabani haujikti masado ihai haininglakpagumba ma taurai una laisabi singna Happy Christmas haiduna khutchoknabado amuk toiba mahak masa hingli haiba pawwa kaukre laisabi amana karinone ibung sibo sagadawudawna yenglibasibo hera betki khuyeng maleda hairakpada tombado ikaibo phawi narenga loyumbagaduna mikhat khalai asumna khulgi laisa singaduga makoiga wari watai saduna samin thangminaringai nungthilgi pung mari taslakre tombadi tarang malang amada lairi heloina chenbagum mahakti gyan tadri yumda hangani haibasu kaukre adum maya ado kathoktuna noktuna laikre masada yawaramba sel makai mathang sat tuna dukal adugi pot tangkhai ama matomtana lairaga mayam aduda pizari Jisu Christ ki mingda offer kaya mathang haidokli loyumbana chalase bai tomba thenglani ekoi hanba chatkadoriba lamse pana thapli hairaba fawbada ngalida aiduna tombana dum khamki khulgi laisabi singaduna ibung khoi Christmas se numidangi matamdana hena nungaigani ahing laikro aiduna khami adubu makoi ahing laibamakti nungairaroi ngasigi ahing se khulsaibung village ta makoi gi marup morungna makoi bu ngasigi ahing se makoi da laigadabani haiduna saksu haplam lagani insang ahaubusu thonglamgani chatrabadi mahak yamna warugani ngasigi ahing se aikoi khulsaibung village ta ahing laigani aikoi handaba nungairoi haiduna makoi hannanabgidamak sem sare madamado ningtham thagi matamga oibaga mamsuk taurakle laisa singaduda bidai pinaraga makoi ahum amuk khulsaibung village tamna hongsalakle panayamna sangna horaklabagi tungda tombagi dayodo start mutkre kamdawrabano haiduna makoina thau chek tawudasu thausu adumak yauri makoi ahum ado as kai leiba mafamda numitai haibada hek tawida haiduna gari ado plak ni singba sengoktuna khara yengi adubu gari ado start amuk hau yadre lambi adusu electric bulb thanba natabanina numina khara hek singi marumda laithakibadagidi pumam mamkhre makoigi gari gi headlight chingado thanduna upai leitana makoi ahum ado gari ado induna lakle tombana as nasai masak phajabi laisabi duna ngasigi ahing se makoi khulda laikro haibadu yaramlabadine dasa se nanglamloidaba bai nare nangsu khulsaibungda nangi marup morungida laini hektamak haisinayeba ko adugi dasane taurise hera bai kananabu nungaigadawunoda ningtham thagi ingrabasida kadai da lekkadoino makoina lekpham chafam pibudi yai ado
firon farol mingona muk yettana tawbodo kaya pamdaba adunane aina haisinarido o adudi fare aba hujikti ko yum tana sumaina dum innan salade khodi nongalamdai yum yaurani aba asumna haina na gari do induna lakpada makoi gi gari gi light ki mangalda arangba mamit ani khak makoi ahumna ui bai ada lamhui ama leire he lamhui oiramdadana ko kaigumba oiramnadi loire ne khoi hum era bai kaidi leiteda swaida kai leibai paudi ta deba mukta era lamhui gumba lamhodong gumba oiramnida madu faubada makoi masada karimata akiba paude khara amuk ilaklabagi tungda makoi gi gari gi light ki mamangda khara laptakna sampubi nupi ama satpado makoi ahum urami balo soidre bai ngasidi to mawangda salisi ango hauzik thengraba matam sidabu nupi amna asmaina matomta satkadro makoi ahum khara naksinaba horakle nakna gari ado inminare kanano mangda salibadubu kanano isalla isera thenglaba matam asida kari khudong chadaba yaurage narena lauraga hangi adubu karimata humlakte tunghannasu yengthorakte adum salli tombana gari ado khamlaga tungmang onaraga makok aduna nontharaga karanglomdagi nupi adugi makhong ubra haina yengi makhong ude bai makhong ude makoi ahumna murum ngangnaringaida nupi ado amuk ukhidre tomba do sanana kapkhalakle swaida leirase akoi swaida leirase amuk chalagumse haiduna kapkhalakle mahaki matawduda narena amasung loyumba do ungaitaba fauri hagi oina khalami adubu mahakti chanana kapkhalakle loyumbana bai tomba akoi bo ahing sida lambi sida karamna ahing lekadoribano firon chalona taisab sunate ingkhrabu matam asida mafam sida leibadi nungairoi wana ne akoi lambi da lehauba PIC do layeng sang masadu tana adu faubudi akoi wana sarminarase mafam adu da soidana saukidar gumba leiramgadabu male anaba pisen leiramlaga diyam phare leitragasu saukidar fauti leirambai aina mafam duda oirabadi akoi ahing sima leiraga hayeng nong hek ngalakpada akoi yum tana satkrabasu yaidana asumna narena amasung loyumna tombabu themjinduna makoi ahum amuk lakminare khara chalabagi tungda makoi gi gari gi light mamangda gasai gi sampubi nupi ado hut launa muk chien khibado makoi ahumuk chap manana muk ukhi makoi thangprek khangi ai sire fare hingle fare karimata masidi hena khallaroisi khara thuna sache lao aiduna makoi ahumado ani mana gari ado kanna illi aduga pulsar adudi tabli hawi dayo aduna mamangda makoi anina illaga pulsar aduna tungda tabli thawbani pulsar ado khanghaudana tunglamda khangyan yalaklami gari ado khanglep leplami narena makhong ado khangchong tharaklaga tunglomda khangyeng thorakpada sampubi ado gari gi maning aduda makhut namana pairaga leptuna leibado mami sami oi khangu urami narena oima hairamlaga gari ado thajaramlaga khangchen khirami dayo ilamba loyum amasung tombasu narengi tungda kanna kaidorage haina tanaraklami lambi ado pumambana makoi gi mobile phone singado lauthoklaga torchlight ado kap tuna makoi ahumak amatoina gari singado lambi do hundoklamlaga kanna chenminaraklami phanayamna sangna chelaklabagi tungda usina sina ngasai lehauba PIC layeng sangado yoraklami mafam aduda makoi chensillamni narena sort thabet holaduna makoi anida mahaki pulsar ado sampubi nupi aduna khangyan yalakpagi wado hairamni makoi ahum kibana thak niklamni PIC aduda sangaklaga
mobile torchlight ado kap tuna mafam aduda mi leibra haiduna kauduna hanglammi kanamatasu humlakte PIC adugi main gate amasung veranda kakhatpham machil aduda solar lamp ani khakti thali health center adugi veranda gi nakal da thariba mayam phamna ba pansang aduda makoi ahum ado naknana phaminaraga mobile phone lawthoktuna ai yumda phone tawsira mi lawbula na ba hai kisira era nungai roi bai sukheng lagu matam asida Ching Lambi sida gari karo haibado yamna khudong thiningai oigani adugi sarukadi bai warabasu wana khoi ahum ahing sima mafam asida lelase nong hek kan phung tawrukpaga aikhoi gi hundoklam liba gari singado lawraga chatkibana fani bai yumda su yam pakhana ni ba hairagum se bai haina duna makoi ahum solar le madugi maingal adugi marumda makoi ahum tasin aduna hamina aduna tombana game sanari loyum amasung narendrana hoina ngasai kapkiba photo sing adudagi phajaba khangatuna Facebook ta upload tawbo honari pungkhai muk asumna tuminna lairuraba matungda hospital manunglomdagi angang kappagi khonjel lama chonthangna tarakhi loyum bana right angang kappagi khonjel tai bhai noi tabro tai bai tai nati mi lei jalo mi leram dau mali ne yeng sira bai hoi haiduna makoi gi mobile phone gi torching ado kaptuna PIC adugi manunglom da sanglaklamni mayam leifam layeng pham wat adudi pung solon duna leiri adai dagi angang no hauji kap kibudo wakhal na ro nati nakoi gi mobile dagi tharai ro nati da bai nati da haiduna makoi ahum hainai tanja adumakda angauba sari setpi nupi ama taping na CIC dugi awanglom thangba maikai de leiba ka amada pung hangdoktuna sangkhiba uhowi makoi ahum ado tap kon sinai loire dana bai ngasi di koi ahum pingmagi wa leitre asi hainai mi leibra haina kaubasu kanamata su khumlakte hawjikta khiba angang kappaduna asengna angang oiribra natragana kari oirino bai hawjik sangkhiba nupi dubu tasengna mira butla laira khangna nangai gi changlaga yengusira tombana ai ngamloi ai ngamoi ko haiduna muk kapkhalakle mafam ado thadoklamlaga chatkrasira haina muksu khanarui adubu makoi gi hundoklam liba gari sing adusu amuk madu sing adugi maramdasu khanjanai matamadumaktada ngasai sangkhiba angaubo sari setpi nupi aduna khangchen thoraklaga beranda gi mamli tawung aduda leplaga kana laibage amukta kanbiyo haina leplaga laurakhi makoi ahumsu tasengna mi oiraboi khallarduna mafam adu tamna makoi ahum amatoina chensilli mobile gi torchlight singado kapla duna makoi ahumna prap mafam adu tana chensin khibadadi nupi aduna sangkhiba ka do thong launa hangdoktuna leirammi thong aduda makoina torchlight ado amatoina kapluga yenglubadadi haujikta lauramba nupi ado ka aduda leiba ceiling fan amagi mathakta angauba suni phi amana mangak samda yaladuna ururu leiduna haiduna leiramki mado urubadagi makoi ahum ima haina amuktada chapmaraba khonjelda lauraduna mathok maram khangdana chenthongnarakhi makoi ahumok kapla duna bai tomba bai naren bai loyumba haina launaraduna makoi ahumgi leihoriba gari sing aduga amata ningsingdana mathoi hingnana magi damak selaklamni ningthamgi aingba phau khidre chak chadabagi aramba su phau khidre makoi ahum kapla duna Pulsaibung village tamna chatliba lambi adomda kapna makoi ahum sena makut singado jet paisina raduna leptana selakli wana selakabagi tungda uchina sina lamlong khul fawdi yausilakle lamlong khulgi
ꯑꯍꯥꯟꯕꯗ ꯂꯩꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯍꯧꯗꯣꯛꯇꯨꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯀꯞꯅ ꯀꯞꯅ ꯋꯥꯔꯤ ꯂꯤꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯑꯍꯤꯡ ꯑꯗꯨꯃ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯍꯤꯡ ꯑꯗꯨꯃ ꯂꯦꯟꯕ ꯌꯥꯅꯅꯕꯒꯤꯗꯃꯛ ꯐꯤꯔꯣꯜ ꯆꯥꯛꯂꯣꯟꯁꯤꯡꯁꯨ ꯄꯤꯕꯤꯔꯦ ꯑꯗꯨꯒ ꯆꯥꯅ ꯊꯛꯅꯅꯕꯁꯨ ꯑꯔꯩꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯄꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯌꯥꯅꯕ ꯂꯦꯟꯃꯤꯟꯅꯔꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯄꯗ ꯃꯈꯣꯏ ꯌꯨꯝꯕꯨ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ ꯃꯔꯤ ꯆꯠꯃꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯉꯔꯥꯡ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯂꯧꯈꯠꯃꯤꯟꯅꯔꯨꯔꯦ꯫ ꯌꯨꯝꯕꯨ ꯑꯗꯨꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯔꯒ ꯏꯪꯅ ꯍꯥꯏꯊꯔꯣ ꯍꯥꯏꯕꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯑꯩꯈꯣꯏ ꯌꯨꯝꯗꯪ ꯌꯧꯖꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯍꯥꯏꯅ ꯌꯨꯝꯕꯨ ꯑꯗꯨꯕꯨ ꯖꯤꯁꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯊꯥꯒꯠ ꯋꯥꯍꯩ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯑꯍꯨꯝ ꯍꯩꯔꯣꯛ ꯇꯝꯅ ꯇꯞꯅ ꯀꯨꯝꯊꯃꯤꯟꯅꯔꯛꯂꯦ꯫